ꯃꯇꯝꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯋꯤꯗ꯭ꯔꯝ ꯁꯨꯁꯃꯤꯇꯥꯅ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟ ꯒꯚꯔꯅꯔꯅ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯦꯟꯇꯔ ꯁꯪꯒꯥꯈ꯭ꯔꯦ ꯃꯣꯏꯔꯥꯡꯗ IDP ꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ NHIDCLꯅ ꯄꯥꯏꯈꯠꯂꯤꯕ ꯍꯥꯏꯋꯦ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯒꯚꯔꯅꯔꯅ ꯈꯪꯍꯟꯈ꯭ꯔꯦ ꯈꯥ ꯃꯥꯏꯀꯩ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯒꯚꯔꯅꯔꯅ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯦꯟꯇꯔ ꯁꯪꯒꯥꯈ꯭ꯔꯦ ꯃꯣꯏꯔꯥꯡꯗ IDP ꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀꯣꯂꯦꯖꯗ ꯅꯧꯅ ꯁꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯦꯟꯇꯔ ꯑꯃ ꯁꯪꯒꯥꯈ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯊꯨꯕꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ngarang ayuk pung kharagi khongchata Churchampur College ta nongna saba IT center adu sangaram laba matung Bisnupur district ki manung chanba Chingu Thangjing guest house relief camp Moirangda changjafom loriba IDP sing unaduna makhoi gi wakat taaduna pukmen paumina khrei Thauramduda IGP Nixit Uzal DC Bisnupur Lorembam Bikram SP Bisnupur KSH Ravi Kumar CMO Bisnupur Dr. Laistram Raichandra ZEO Bisnupur Nongthomam Chingkhai SDO Moirang Chirom Somarendra Atay Makok Thongba Officer Singsu Saruyakhi Governor Ajay Kumar Bhalana IDP Singi Pukningi Warol Tabaga Lunana IDP Singda wheelchair sports material sing angang singda lyric amadi boy column anok sing khangatlaba beneficiary singda yenthoke IDP singna makhoi relief camp ta chana thaknaba lengakna piduna su wakhal nungaiba ngamde irang asi athubada loishinaba simbiyu IDP singna ana ayek yawrakpada lemna layengba phanganbiyu angang sing lemna lyric tamba phanghalu haiba wafam sing governor da phongdokhi Civil Society Organization amadi IDP singi maikadagi su governor da memorandum pisinki NHIDCL na paikhaliba highway project sing apiba matamgi manungda loishinaba governor na khangankhrei National Highway and Development Corporation Limited NHIDCL na state asida paikhaliba highway gi project sing apiba matamgi manungda thabak suba loishinaba Manipur Governor Ajay Kumar Bhalana NHIDCL gi officer singda akanba paukta pikre hari Ras Bhavan dagi thadorokba cherolamana hai Manipur gi Governor Ajay Kumar Bhalana NHIDCL gi Executive Director MS Deval Amadi Officer sing kauduna state asida NHIDCL na paikhatliba highway gi project singi matangda khupna wari sanaki Maduda NHIDCL gi Executive Director MS Deval na hozi state asida NHIDCL na paikhatliba National Highway Project singi progress amadi Hauzik Zathariba Thabak Singh Masak Khaina Paudam Khibaga Loinana Thabak Suba Matamda State Asigi Oiba Environmental Amadi Social Factor Kaya Mayok Naduna Thabak Singh Apiba Matamgi Manungda Loshinba Ngamdabani NHIDCL gi Maikaidagisu Thabak Singh Loshinaba Akanama Maungda Honori Haina Paudam Ki Hari Governor Ajay Kumar Bhalagi Maikaidagisu NHIDCL na lambi semada thengnariba khudongchadaba sing state lengakta matam chana paupiyu state lengaki maikaidagi pangba yaba mateng pangani lambi semba matamdasu quality leina apiba matamgi manungda loisingadabani haina pauta pikhi hari Kha Maikai United Club Organization na Republic Day boycott tawre haina lauthorakli Lakliba January 2025 asi India gi Humdra Taruk Suba Republic Day gi Thauram Sugnu area da miyamna boycott tawragani English amaga chamapa nifutare tagi Manipur bu India da tilhan khraba matung dagi India government na Manipur miyambu tonganba miyeng amada yengduna thambiriba thausa kaya chathaduna lakli haina Kha Maikai United Clubs Organization Sugnu Kakching District Manipur gi President M Jugindrona press ta thadorakpa cherolamana hari Cherola Sinahai, Manipurda Jungle Law Upspa Thamjinduna Miyobigi Hak Khongoinaba, Khut Chalaba Miyo Kaya Hatpa, Micham Kaya Sasinaba Lanfam da Hatpa, Nupi Kayagi Ikai Kumnabada Temshinimba, Sarak Tambiki Bagi Taudo Kaya Laikrei. Maru Aina Lamdam Asiki Yelhomi Singda Atamnana Aki Akang Piba, Otpa Neibat Tauduna Lakli.
Manipur miyamna maru oina yalhomi singna masagi phangpham thokpa hakkidamak lauzaraba phawba ngamhandana aki tujung phawna kitiki rum tawduna matu sona hingduna lakli. Democracy zapalengak amagi manungda leiba miyamna khangna khanbalengak amagi chap manaba hak phangbadi malaga miyambu aki tujungba kaya piduna lamdam sigi yalhomi singbu muthatnaba hotnarakpa thawsal kaya lamdam sigi miyamna mayoknaduna lakli. Kanglup amaga nungshina handana ba thawsal kaya tawduna kanglup amaga furup amaga khana hanba hatokna handuna lamdam sigi puwari muthatnaba hotnaduna lakli. Manipur na English amaga chamapan nifumapan da India gi manung chale hai khibadagi Manipur ngam khaida singna rakpasu leptri. Laiwai kraba ipa ipu singna lan kaya tawduna I kaya katuna thambiramba Kyambok Kabo Beli Myanmar da pithokre. Matung tarakpada Myanmar ga tainaba ngam khaida lepa leitana lam kaya khopchilakpada miyam haudripawba ihau changsinda phaw hayana yengbide. Aikoigi lamdam kaya migi ohenki miram macha lamlanba kaya pusinduna miwat pak khulingba lam ama ohena bahona rakli. Khonai asigi lejaramba sanmit londa lengak londa punsirolda mitop miyan kayagi khud changhana bahona raktuna yalhomi singbu namthana bahona duna lakli. Mitop kaya changsilaktuna mayai kaba nisha kaya pusilaktuna khonai asigi naha kaya manghalakpa umang kaya kokthoklaktuna mahosagi khal kahalakbada ushinnadana lakli. Mapal lebaktagi changsilakpa mitop singna lamdam sigi yalhomi singda thengkhang kayada singna rakpagi saruk ama oina haukiba chahi lising ani kulhumjoi gi me ahomdagi lamdam sigi yalhomi singda khut tharakpa yum kaya mai thadokuna tanthorakpa micham miyam kaya nupi angang kaya hatlaba matam asi phawbada lamdam sigi mapu khangna leba ngakpagi mahut kumai yengduna leiri. Mitopta tongsinduna leiri loinena yalhomi singbu namthamduna thamli haina phongdokhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Miyamda nationalism patriotism watpa manbagi mawong ama leiribasi semdokpa changi haina ibom chana phongdorakli. State asida leiriba miyamda nationalism amadi patriotism gi awatpa ama leiba manba mawong ama lakleba asi leibaki khanduna semdokpa changi haiduna Manipur Handloom and Handicrafts Development Corporation Limited ki chairman KH ibom chana phongdokre. Wafam asi National Handloom Development Program gi makhada Directorate of Handloom and Textile Manipur na sinduna numit mangani chupna chathagadaba with pattern design and implementation gi matangda training program ama ngarang hongdopagi thoramda saruk yaduna phongdokhibani. Wangkhoide leiba panthobi arcade ta pangthokpa training program hongdokpa thoronga mari lenana mahana makha tana hai. State asida leriba fisabi singi phibam phagatnaba pandamda lengaki maikadegi machinery pibaga loinana Chief Minister Yarn Scheme gi makhada taba mamalda langpiri market facilitate tawri. Lengakna tawriba asigi mathakta fisabi singna pukcha sengna thabak tawba mathau tari. Amaramda lebaki oiba wathok lakpa matamda isagi oiba wakhalon tung oinana thamlaga lebakna khunaina lumi khanna thabak tawba changi. Ngasi state asida tholiba irang asina maram oiraga mipum khudimak wanari wathok asi loishinaba amana amada inthoknabagi mahutta punna thodang laudona lamdam asida santi hanjinaba hotnaba matam oire haikhe. Yuha habada laikidaba miyoi maudra manga yaukre. Sikimda epicenter oiduna ngarang ayu pung 3 yankhai rom taba matamda Nepal gi konung Kathmandu da 7.1 yauna yuha haduna yamna kana nikhiba aduda leikidaba missing maudra manga yaukre humpu hena asoka panangkhre hari. Yuha haba adu ngarang ayu pung 8 manga rom taba matamda Himalaya gi nopok thangba chingkhongi Tibet lomdasu magnitude 6.8 yauna haki. Hairiba yuha haba asinna yumthangnabada leiba leibak sing maru oina Nepal, Bhutan amasung India dasu akanba mawngda nikhi hairi. Yuha haba asigi epicenter asi Everest region gi Northern Gateway haina khangnariba Tingri khul leimaidagi kilometer 10 luba mafamda oiki haina China Earthquake Network Center na news agency singda phongdorakli. Sikimda epicenter oiduna ngarang ayuk pung 3 yankhai rom tawa matamda Nepal ge konong Kathmandu da magnitude 7.1 yongna akanba yuha haduna yamna kana nikhibaga loinana yuha haba asina Delhi NCR amasung Bihar yauna India gi nongpok thangba saruk taleba state sing dasu magnitude 6.1 da yuha haduna mafam sing asigi yumda leramba miyoi sing mapanda chenthonaraki hari.
Manipur thugainaba chatharakpa lalongbu ethnic conflict tahanaba sinba manba yaurakpa laibak thibani haina megena phongdorakli. Peace Committee Kanglaipak Manipur ge advisor RK Megena Haikre Kuki terrorist singna Manipur mache tana thugainaba chatharakpa lalongbu ethnic conflict tahanaba sinba manba yaurakpa laibak thibani. Lal asida Manipur ge ngamkhai ngakpada laikhidraba athoba singi wakhalon tungi charol suro singna tamjaningai oiba mawngda ningsingduna lehaunaba athoba singi imung manungbu atatai oina tahangumsi. Wafam asi chathariba lal asida kuki singi khutta Lisingani Kunmarigi January Taranipanda Ningthau Khong Kha Khuno Maning Lekai Water Supply da Kuki Singna Tamthina Hatok Piramba Athauban Mari Oinam Manitomba Maitei Oinam Bamonjau Maitei Tiam Somoendro Maitei Amadi Ningthauzam Navasandra Maitegi Ningsing Khubam Hangdokpagi Thoramda Haikibani Peace Committee Kanglaipak Manipurna Ningthau Khong Kha Khuno Mamang Patonda Athoba Marigi Ningsing Khubam Maikhum Hangdokpagi Thoram aduda Maikhum Hangdokpa aduda miyamna laikhidraba makoi marigi mafamda ikai khumnabasu utki Thoram aduda committee gi advisor RK Megena Makhatana haikibada Manipur lebak asida singnarakpa singbut lanthenarakpada thawai kakhraba athoba singi lehoriba imung manung khaktagi atatai ohenba yaroi wakhalonda Peace Committee na thorang ase lebak miyamgi matenga loyenana paikhatpani haiki Thoramadu da Saru Yakiba Hanagi Ichamgi President and Rosendro Nahai. Kuki terrorist singi kuta Imalai Bakidama Ngamkai Ngana Bahonabada, Tawai Takraba, Atoba Singi Asina, Pamlamba Wakalon Amadi, Pantung Adu Pangnaba Akoi, Matoi Matoi Chapagi Mahota, Apunba Oina Zaminabana, Pandam Adu Pangbada, Kumang Chausingani Haiki. Lamdam Sigi Irang Loshin Bagi Maming Si Power Uba Pangdabasi Labak Tibani Haina Azitna Fondorakli. Manipur and Geopolitics Haiba Hiramda National Research Center NRC na sinduna nomagi oiba khanane na bagi hiram ama Kanchipur gi NRC building da leba Naurem Sana Jauba Public Library Hall da pangthokre Khanane na bagi mapam aduda Committee on Human Rights Kohar gi Chairman Fulindro Konsam amasung NRC gi President Thongam Azina Thoram gi athoba Mitunglen oina saru yaki Thoram adugi saruk ama oina Geopolitics and International Law Locating Manipur haiba hiramda Symbiosis International University Punegi Assistant Professor Laishram Malem nganmana wangangki aduga Manipur in the Global Geopolitics haiba hiramda Nagaland University gi Center for Southeast Asian Studies ki Assistant Professor CH Gunamanina wangangki Thoram aduga mari lenana NRC gi President Thongam Azina hai Matam sangna thengna duna laklaba malamdam asigi irang loshinbagi mami ngasi phawal loshinbagi mami uba phangdabasi laibak thibani Hauzik thengnariba lal asidi mamang thakta lamdam asigi internet conflict oina unaram labasu miyoi khuzok kharana mapan Manipur gi insinduna thogalakpani haibasi ngasidi mayek senglei India, Bangladesh, amadi Myanmar gi marakta hauzik tholaba conflict asesu geopolitics na piba chaitheng amani haibasi miyamna khangnarakle. Oirakli ba phibam asida geopolitics na lamdam asida piriba chaitheng sing asi mayek sengna khangminabagi pandamda ngarang khananenabagi thoram asi pangthokpani hainasu mahakna makhatana phongdokhi. Media housing na achumbada midyeng thamlaga fazaba wahaiwata sizinaduna pau phongbiyu haina TH Satyabratana phongdorakli. Manipur Legislative Assembly gi Speaker Thokchom Satyabratana Haikrai Media Housing na achumbada mityeng thamlaga fazaba wahi wata sizinaduna pau phongbiyu Wafamasi Manipur Press Club ki sana fudongbagi thoramda Speaker na phongdokhibani All Manipur Working Journalists Union Amzu gi President amadi Standing Committee gi member sing amadi Manipur Press Club Management Committee gi Chairman amasung member sing na silaga Manipur Press Club lingkhat ki bachahi yankhai mapung phabaga mari lenana sana fudongbagi thoram pangthokhi Major Kuldalaiba Manipur Press Club ke Loktak Hall da pangthokpa thoram aduda Assembly gi Speaker Thokchom Satyabratana IPR Minister Dr. S. Ranjan MLA KH Joykishan Amzugi President Bijoy Kakching Tabam Amadi Editor Gills Manipur gi President Khogendra Khongdramna Presidium member sing oina saru yakhe Manipur Press Club ta leiba journalist memorial pillar da laishu katuna haudokiba thoram aduda chief guest ki warol pireduna Speaker Satyabratana hai Manipur Press Club ki thoram asim amangda yawba ipang phangdana lakhibani adubu club asi lingkhat ki ba chahi yankhai mapung phabaga mari lenana
pangthokpa sana phudongbagi thoramda saruk yaba asi mahaki oinadi laibak phabani Manipur Press Club ki sanglaba chahi yankhai gi khongchat asida matamga chunaba mawongda ahongba kaya leire habisi tabada nungaiba phawi club asi hena fagadaba mawongda kari tawba yabage habadu member singna takpiyu maduda mahaki maikedagisu Press Club ki yaifanabagi damak karigumba khara pangthoknabagi tanja pibiyu haina mahakna makhata Speaker Satyabratana Makhatana hai Manipur Press Club na haukiba chahi yankhai asida Manipur gi damak pangtholaga lakiba thabak thoram sing ningthina phongdona miyamda khangan ningbagi apamba lei masiga ironana media housing da achumbada miyeng thamlaga fazaba wahai wata sizinaduna pau phongbiyu karigumba matamda phongliba paugi wahai wata amadi presentation da khara hongdok hongjin tawhaningbasu phaurakta natte Aran asoi amara yaurakpa matamda chai thanglaga pau phonglakpada karisu kaide adumakpu mi amana amabu yamna hanthaba mawongda chairaga pau ibadi phate haike Khulngapa phaba yaroi haiduna mama oibisingna wakat khongjang changsingkhre Haukiba mamang chahi lising ani kunmarigi December taramari Thawal District manung chana leiba Salungpham School mayada Police Commando na nongmaina kaptuna khulngakpa ama hatkiba loinana khulngakpa Tarukna phajinduna ngasi phawa thamliba asibo yamna kana yaningdaba phongdoktuna tongan badabi sing tanduna lamdam asigi mama oibi singna khongjang changsimba leptri Ngarang su Imphal East District in Nongren Mayai Lekai Community Hall da Nongren apunba Marapai bina senduna akoibada leiba Marapai bi singna khongjang changsinkibaga loinana khola kaya lauki Khongjang aduda saru yakiba imamana phongdokibada Manipur Police Commando na khulngakpa hatpa amadi fazin bagiri thawong yaningde Fazin kibasing khudakta thadorakadabani maitai da thongna phabagum narco terrorist sing da thongna phabiyu salungpham gi mihad adu mama orbising na yaba ngamloi lamdam asidagi apspa 1958 lauthokadabani haina pendaba wafam kaya su phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Arubada maruba pau amuka hanapizari Governor na Information Technology Center Sangakhre Moirangda IDP Singga Unaduna wari Sangakhre NHIDCL na paikaleba highway project sing apiba matamgi manungda loshinaba governor na khangankhre Kha Maika United Club Organization na Republic Day Boycott tawre haina lauthoragli Matang asida Loyalam E-PAO na ayuki pau piba loizari tabiriba khudimakpu amuka hana khurujari